ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯗꯨꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯈꯟꯅ ꯁꯥꯎꯅꯤꯡꯕꯅ ꯄꯤꯛ ꯊꯜꯂꯕꯁꯨ ꯐꯥꯊꯔꯒ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯀꯤꯁꯣꯔꯒ ꯁꯅꯥꯒꯁꯨ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯅꯨꯄꯤꯗꯨ ꯇꯍꯥ ꯇꯍꯥ ꯄꯣꯠꯆꯩꯁꯤꯡꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯍꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯄꯥ ꯃꯆꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯪꯅꯔꯛꯏ꯫ ꯂꯩꯅꯥ ꯃꯃꯤꯠ ꯃꯃꯥꯏ ꯁꯦꯝꯃꯒ ꯔꯥꯁꯤ ꯌꯥꯎꯔꯛꯇꯕ ꯎꯕꯗ ꯀꯤꯁꯣꯔꯗ ꯍꯪꯂꯛꯏ꯫ ꯕꯕꯥ, ꯏꯃꯥꯗꯤ? ꯀꯤꯁꯣꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯛꯏ꯫ ꯕꯦꯃꯥ, ꯅꯃꯥꯗꯨ ꯈꯤꯇꯪ ꯊꯦꯡꯉꯛꯑꯅꯤ, ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯔꯣ, ꯏꯄꯥꯁꯨꯅꯦ ꯀꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯁꯨ ꯃꯅꯤꯡ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯃꯥꯅ ꯉꯁꯥꯏ ꯐꯧꯔꯝꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯣ ꯂꯧꯁꯤꯟꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯩꯅꯥꯅ ꯂꯧꯁꯤꯟꯈꯤꯕꯒꯤ ꯐꯧꯔꯝꯗ꯭ꯔꯦ꯫ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯥꯛꯈꯨꯝ ꯂꯥꯜꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯂꯩꯅꯥ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯅꯣꯡ ꯆꯨꯔꯛꯄꯗꯨꯗ ꯐꯤꯗꯣ ꯂꯧꯁꯤꯜꯂꯒ ꯐꯤꯔꯥꯡꯈꯣꯛꯇ ꯌꯥꯜꯂꯝꯃꯕꯅꯤ꯫ ꯁꯅꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯍꯟꯅꯁꯨ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯤꯕ ꯂꯩꯅꯥꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯁꯥꯎꯅꯤꯡꯕꯅ ꯃꯈ꯭ꯌꯥꯠ ꯆꯤꯛꯇꯨꯅ ꯈꯥꯡꯍꯧꯏ꯫ ꯊꯤꯟꯗꯅ ꯃꯍꯥꯛꯁꯨ ꯁꯅꯥꯒꯤ ꯇꯨꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯅꯔꯛꯂꯒ ꯈꯠꯅꯕ ꯍꯧꯔꯛꯏ꯫ ꯀꯩꯅꯣ ꯗꯗꯥ, ꯑꯩꯅ ꯀꯧ ꯉꯥꯡꯕꯁꯦ ꯁꯨꯈꯨꯝ ꯈꯨꯝꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯁꯅꯥ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯐꯨꯔꯤꯠꯀꯤ ꯕꯇꯝꯗꯨ ꯂꯧꯊꯣꯛꯂꯛꯂꯒ ꯈꯣꯡꯒ꯭ꯔꯥꯎꯒꯤꯁꯨ ꯑꯃꯨꯛ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯣꯏꯅ ꯊꯣꯛꯀꯣ ꯍꯥꯏꯕ꯭ꯔꯣ? ꯂꯩꯅꯥ ꯇꯥꯁꯤꯟꯅꯗꯦ, ꯑꯗꯨꯃꯛ ꯂꯦꯞꯁꯤꯜꯂ ꯂꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯍꯥꯏꯗꯣꯛꯐꯝ ꯍꯣꯡꯗꯣꯛꯐꯝ ꯊꯣꯛꯄ ꯍꯣꯡꯗꯣꯔꯛꯏ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯍꯥꯏꯐꯦꯠꯇꯃꯛ ꯂꯩꯊꯣꯛꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯝꯗꯦ꯫ ꯃꯇꯧꯗꯣ ꯁꯅꯥ ꯃꯇꯣꯝꯇ ꯆꯤꯝꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯏ꯫ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯏꯀꯥꯏ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯛ ꯍꯪꯒꯣꯏꯔꯦ ꯇꯥꯛꯂꯤꯕꯗꯣ ꯀꯩꯁꯨ ꯈꯟꯗꯈꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯥꯛꯇ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯔꯒ ꯂꯩꯔꯕꯗ ꯅꯨꯄꯥꯗꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯅꯨꯄꯤꯗꯨꯗ ꯄꯨꯔꯥ ꯑꯣꯏꯅ ꯂꯩꯁꯤꯜꯂꯛꯂꯒ ꯆꯥꯗꯧꯈꯩ ꯌꯦꯡꯉꯛꯏ꯫ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯅꯨꯄꯤꯗꯨꯁꯨ ꯊꯧꯁꯥꯗꯅ ꯈꯨꯝꯃꯛꯏ꯫ ꯗꯗꯥꯒ ꯋꯥꯔꯤ ꯁꯥꯕ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯛꯀꯅꯤ ꯁꯤꯔꯣ? ꯁꯥꯔꯛꯏꯁꯤꯗꯤ꯫ ꯏꯄꯤꯛ ꯄꯤꯛꯈꯩ ꯌꯥꯝ ꯉꯝꯁꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯗꯨ ꯏ ꯍꯩꯒꯠꯂꯛꯏ꯫ ꯏꯀꯥꯏ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯕꯕꯥ ꯏꯃꯥꯍꯣꯏ ꯃꯃꯥꯡꯗ ꯗꯗꯥꯒꯤ ꯃꯥꯏ ꯌꯦꯡꯉꯒ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯕꯤꯗ꯭ꯔꯤꯗꯣ꯫ ꯌꯨꯝꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯉꯤꯀꯣ ꯅꯪ? ꯈꯪꯉꯤ ꯀꯩꯅꯣ, ꯈꯪꯕꯒꯤꯅꯤ ꯗꯗꯥꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯧ ꯉꯝꯃꯝꯒꯅꯤ ꯈꯪꯉꯝꯃꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯂꯥꯛꯑꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯉꯣ, ꯅꯨꯄꯤ ꯅꯣꯏꯒꯤ ꯇꯥꯗ ꯄꯪꯊꯒꯗꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯋꯥꯍꯩꯗꯨꯗ ꯂꯩꯅꯥ ꯃꯉꯣꯟ ꯅꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯗꯗꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯗꯗꯥꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯒꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯕ, ꯂꯣꯌꯦꯜꯁꯨ ꯑꯣꯏꯕ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗꯩ ꯂꯧꯔꯨꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯁꯨ ꯈꯟꯗ ꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯛ ꯉꯥꯊꯔꯛꯏ꯫ ꯁꯅꯥ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯂꯩꯅꯥꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯋꯥꯜꯗ ꯂꯥꯛꯇꯅ ꯏꯟꯁꯤꯜꯂꯤ꯫ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯔꯦ꯫ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯚꯥꯞ ꯇꯥꯎ꯫ ꯑꯗꯨꯛ ꯃꯃꯜ ꯂꯩꯇꯅ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯃꯥꯡꯗꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ, ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ, ꯅꯪ ꯏꯆꯜꯒꯨꯝꯕꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯥꯝꯗꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯅꯤꯡꯗꯦ ꯌꯥꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯁꯨꯃꯥꯏ ꯉꯥꯛꯂꯤꯕ ꯑꯩꯕꯨ ꯁꯥꯍꯤꯡ ꯆꯥꯕ ꯖꯤꯕ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯄꯥꯜꯍꯜꯂꯛꯀꯅꯣ꯫ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯜꯂꯛꯑꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯂꯩꯅꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯃꯒ ꯁꯥꯍꯨꯝ ꯀꯟꯅ ꯒꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥꯁꯨ ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯑꯗꯨꯕꯨ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯐꯥꯎꯕꯇꯅꯤ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯤ ꯍꯣꯡꯒꯦ ꯈꯜꯂꯝꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔ ꯐꯥꯎꯕ ꯅꯣꯡ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕ ꯂꯦꯞꯂꯝꯗꯦ꯫ ꯂꯩꯅꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯤꯁꯣꯔꯗ ꯄꯥꯎ ꯇꯝꯂꯨꯔꯦ꯫ ꯀꯤꯁꯣꯔꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯧꯔꯨꯅꯕ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥꯅ ꯄꯥꯝꯂꯤꯕꯁꯦ ꯑꯁꯨꯝꯅ ꯁꯅꯥꯒ ꯃꯕꯥꯅꯤ ꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯕ ꯇꯥꯟꯖꯥ ꯑꯁꯤꯅꯤ꯫
ꯑꯗꯨꯛ ꯊꯤꯅ ꯆꯩꯈꯤꯕꯗꯨꯁꯨ ꯀꯩꯁꯨ ꯈꯟꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯀꯧꯔꯒ ꯆꯪꯉꯛꯏ꯫ ꯗꯗꯥ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯊꯤꯒꯦ, ꯉꯥꯛꯇꯪ ꯁꯪꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯃꯔꯩꯒ ꯀꯣꯜꯂꯞ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯅꯥ ꯂꯩꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯤ꯫ ꯀꯩ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯑꯂꯣꯏꯗꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯈꯨꯇꯨꯝ ꯁꯤꯡꯂꯒ ꯑꯗꯨꯃꯛ ꯐꯝꯖꯤꯜꯂꯒ ꯂꯩ꯫ ꯂꯩꯅꯥ ꯁꯨꯛꯇꯣꯛꯂꯒ ꯁꯅꯥꯒꯤ ꯅꯥꯀꯟꯗ ꯀꯤꯠ ꯐꯝꯊꯔꯛꯏ꯫ ꯁꯅꯥꯁꯨ ꯏꯉꯛ ꯉꯛꯅ ꯂꯩꯅꯥꯗ ꯌꯦꯡꯂꯒ ꯁꯥꯎꯔꯪ ꯁꯥꯎꯔꯪ ꯍꯥꯏꯔꯛꯏ꯫ ꯑꯩ ꯐꯝꯒꯦꯁꯨ ꯅꯪ ꯐꯃꯨꯡꯗ ꯐꯝꯃꯨꯆꯣ꯫ ꯃꯩ ꯃꯅꯥꯛꯇ ꯐꯝꯃꯨꯕꯩ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯏ꯫ ꯉꯥꯛꯇꯪ ꯐꯝꯈꯤꯒꯦꯕ, ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯡꯈ꯭ꯔꯦ ꯑꯋꯣꯏꯕ ꯅꯨꯄꯥꯅꯤꯅ꯫ ꯁꯤ ꯍꯥꯏꯔꯒ ꯃꯍꯥꯟ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯛꯏ꯫ ꯁꯅꯥꯗ ꯉꯥꯊꯔꯗꯨꯅ ꯐꯝꯖꯔꯝꯕ ꯁꯣꯐꯥꯗꯨꯗ ꯃꯈꯣꯡ ꯊꯥꯡꯒꯠꯂ ꯐꯝꯖꯤꯜꯂꯛꯏ꯫ ꯁꯅꯥꯁꯨ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡ ꯌꯦꯡꯅꯤꯡꯃꯟꯗꯕꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥ ꯃꯆꯤꯟꯗ ꯄꯦꯟꯅ ꯁꯣꯜꯍꯧꯏ꯫ ꯇꯁ ꯀꯝꯗꯧꯏ? ꯅꯪꯒꯤ ꯃꯔꯩ ꯆꯀ꯭ꯔꯤꯅꯒ ꯑꯩꯉꯣꯟꯗ ꯍꯦꯟꯗꯧꯕ ꯅꯠꯇꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯅꯔꯣꯜ ꯊꯣꯛꯇꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯑꯩ꯫ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯥꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯔꯥꯁꯤꯒ ꯀꯤꯁꯣꯔꯒꯁꯨ ꯍꯜꯂꯛꯂꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯔꯥꯁꯤꯗꯣ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯐꯨꯟꯒꯠꯂꯝꯕ ꯃꯁꯥꯗꯣ ꯏꯪꯊꯍꯟꯕ ꯑꯣꯏꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯅꯥꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯝꯕ ꯎꯕꯗ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ꯫ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ, ꯅꯍꯥꯟꯈꯩ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯂꯨꯔꯒ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯂꯕꯁꯨ ꯏꯇꯣꯝꯇ ꯋꯥꯅ ꯊꯣꯡꯗꯣꯔꯤꯕꯅꯤ꯫ ꯁꯤꯅꯤꯗꯅ ꯏꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗோ, ꯀꯗꯥꯏ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯀꯤꯁꯣꯔꯗ ꯑꯃꯨꯛ ꯌꯦꯡꯉꯛꯂꯒ ꯃꯈꯣꯏ ꯕꯥꯍꯣꯏꯁꯨ ꯈꯨꯠꯁꯥꯒꯗꯣ ꯍꯥꯝꯗꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯅꯣꯡꯁꯦ ꯀꯟꯁꯤꯜꯂꯛꯂꯕꯗꯤ ꯃꯩꯁꯦ ꯃꯨꯠꯈ꯭ꯔꯅꯤ꯫ ꯑꯍꯤꯡ ꯂꯦꯜꯂꯒ ꯑꯃꯥꯡꯕ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯊꯝꯃꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯅꯥ ꯆꯥꯅꯕ ꯇꯧꯔꯣ꯫ ꯉꯥꯡꯗꯅ ꯂꯩꯅꯥꯗꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯀꯣꯝꯄꯥꯛ ꯃꯆꯥꯗꯨ ꯂꯧꯔꯒ ꯃꯆꯥꯗ ꯄꯤꯁꯤꯜꯂꯛꯏ꯫ ꯁꯅꯥꯁꯨ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯐꯝꯊꯔꯒ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯔꯤ ꯍꯥꯏꯕꯇꯅꯤ ꯍꯤꯟꯖꯥꯡꯗꯨꯒꯤ ꯃꯍꯥꯎꯗꯣ ꯍꯨ 8 ꯈꯥꯔꯦ꯫ ꯀꯔꯤꯒꯤꯁꯨ ꯈꯥꯔꯣꯏ? ꯅꯨꯄꯤ ꯑꯃꯠꯇꯒꯤ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯃꯃꯤ ꯇꯥꯍꯜꯂꯨꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯋꯥꯁꯛꯇꯨꯒꯤ ꯃꯒꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯉꯁꯤꯐꯥꯎ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯁꯛꯇꯝꯕꯨ ꯊꯃꯣꯏꯗ ꯅꯍꯧꯅꯅ ꯃꯃꯤ ꯇꯥꯍꯟꯗ꯭ꯔꯤ꯫ ꯇꯥꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯃꯍꯥꯛꯄꯨꯁꯨ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯟ ꯃꯔꯧ ꯂꯩꯕꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯁꯅꯥꯅ ꯆꯥꯔꯤꯕꯗꯣ ꯔꯥꯁꯤꯒꯤ ꯅꯥꯀꯟꯗꯒꯤ ꯃꯣꯂꯤ ꯆꯥꯁꯤꯟꯅꯔꯒ ꯂꯩꯅꯥ ꯍꯨꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯛ ꯆꯥꯅꯤꯡꯗꯅ ꯆꯥꯔꯤꯕꯗꯨ ꯎꯔꯒ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯒ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯗꯗꯥꯁꯦ ꯉꯁꯥꯏꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯅ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯤꯛꯇꯅ ꯆꯥꯔꯒ ꯂꯩꯔꯦ꯫ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯇ꯭ꯔꯕꯣ ꯏꯃꯥ? ꯔꯥꯁꯤꯁꯨ ꯑꯗꯨꯝꯅ ꯂꯩꯅꯥꯅ ꯉꯁꯤꯗꯤ ꯏꯀꯣꯏꯗ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯅꯣꯛꯃꯤ꯫ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯑꯦꯟꯁꯥꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯆꯥꯛꯀ ꯏꯆꯥ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ? ꯁꯅꯥꯁꯨ ꯄꯤꯁꯨꯝ ꯁꯨꯛꯂꯠ ꯐꯠ ꯈꯨꯝꯃꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯀꯤꯁꯣꯔꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯆꯦꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯇꯝꯁꯤꯗ ꯆꯥꯛ ꯃꯥꯡꯍꯟꯕ ꯐꯠꯇꯦꯀꯣ꯫ ꯁꯠ ꯆꯥꯁꯤꯜꯂꯨ꯫ ꯅꯨꯄꯥꯅ ꯆꯥꯛ ꯆꯥꯕꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯥꯕ ꯍꯧꯅꯗꯦ꯫ ꯁꯅꯥꯁꯨ ꯃꯄꯥ ꯏꯍꯩ ꯍꯩꯅꯗꯕꯒ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯆꯥꯅꯤꯡꯗ ꯆꯥꯔꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯃꯤ ꯃꯥꯅ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯁꯅꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯂꯩꯅꯥꯒꯤ ꯇꯨꯝꯅꯕ ꯀꯥꯡꯒꯟ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯐꯃꯨꯡꯗꯨ ꯎꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯐꯨꯡꯒꯠꯇꯨꯅ ꯂꯩꯔꯨꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄꯗ ꯄꯣꯠ ꯆꯩꯁꯤꯡꯗ ꯇꯥꯏꯅꯔꯛꯏ꯫ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯊꯣꯡꯖꯤꯜꯂꯣꯝꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯈꯟ, ꯃꯣꯝꯄꯥꯛ ꯐꯤꯗꯛꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛꯇꯨ ꯍꯨꯒꯠꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯂꯪꯊꯣꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯂꯩꯅꯥꯁꯨ ꯏꯉꯛ ꯉꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯎꯔꯦ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝꯗꯣ꯫ ꯂꯩꯅꯥ ꯆꯞ ꯂꯦꯞꯄꯤ, ꯃꯃꯤꯠꯅ ꯂꯨꯔꯛꯅꯅ ꯑꯃꯨꯛꯇꯪ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯁꯨ ꯍꯥꯏꯗ ꯁꯣꯔ ꯐꯩꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯄꯣꯠꯁꯛꯅꯣ ꯈꯪꯍꯧꯗꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯂꯩꯅꯥꯁꯨ ꯆꯩꯅꯥꯗꯨꯒꯤ ꯃꯌꯥꯏꯅ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯂꯩꯃꯥꯏꯗ ꯐꯝꯊꯈ꯭ꯔꯦ꯫ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯔꯥꯁꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯅꯥꯒꯤ ꯃꯔꯥꯏꯕꯛꯇꯒꯤ ꯆꯦꯟꯊꯔꯝꯂꯤꯕ ꯏꯈꯦꯡꯗꯨ ꯎꯔꯒ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫
Sana kayno nang tawrisidi imausida nangonda kayamuk kayba thabak tawkhrabagi makoksi ingakta ngaire hosik mak hospital da chattaba yararoi hai lambi dagi gari arakpa ma pharusu chalo mathona yam leibani ima ma falusu chalo aidi chatpa sungamoi Rasi sauna majagi nakta changsilai khangawdana majagi makhazaida khupakna thazili aduga pendana hairi aduk mathong huktaba aigi sani hairaga namana pa oiriba ikhoigi mai khazak thapok yengdaba nangbu aigi saro Kishore su phamungda uiri hiplambadudagi mami pangthoraktuna hogolai Karino mama nimidangsida sukkana ngangnaribade Rasina kaplaga hairi Makhoi baba ibe masi ingakta ngairi hospital da chatnaba tawsi Kishore su pakhana prapap changsilai Lainabu ubada Kishore lawhattuna hairi Is karino tawribuside Marai boksi ingakta ngairi ne Lairamu mama ayo to mata pharuki Ikhra thokjarabusu aduk hakna sokpadi natte adubo mapa mama anigi matau uraga laina hina tawsinare Ma ai koksiam na ngaure nakhoi kanam ta uba phasana phangdre mitse pumamam sinkhre ma nakhoi papung na ne gari phaba satkhre kaisu tawrise ngak tang khango hospital chatna ba tawsi Sanadi horzu phaw machi lengda tumin lebli machinda kaisu hairakte Laina China ko khangsinaraga tuminna mamit thangatuna yenglei tung onthoklaga adumak leplammi tanjadu da Kishore so auto driver duga tafing chaminnarei Laina na tawsinaraga kapai Ma ai hogotla chatpa ngamgadaba mantre isase kaino matawkhre koksu phasana ngauri ma leiriba pote khudingmak uru leiri Mapa mama ani di hena pakhatkre thoiba adwaida leptana leigadabagi saruk Imausu gari phawa pamaga puro natrabadine makhongna chatpa ngamaroine Sanasu pailaita fana sauning labasu mapadadi saharuba ngamde Imu nganglaba mamit anina chumdring yenglaga kutum chena tasilaga lainabu mikup amada pamkhatkre Lainadi sanane ek thenglakpaga haraubana tawfom khangkidre Nokmi sanagi mathada chena konsilli Nupadudi sauningbagi mayaina laktana langthokningabani Mapa leibagi kaisu haida garida puraktuna famankre Rasi su machada wampo hairamdana sauribani sadana lainado onsilaga tongkhatkre Thoiba nangsu tongkhalo adana Baba hoi hana chatpiram ai imunga solon silamaga laknaba tawrage Hoi thuna lao ko Asumna thokre makhya chiklaga lainabu sauningna solawi sanadi Kaishu leitaba nangi haktakta Picture piclingi dagi kupakna set faw tharaktribe imana khazaida kupakna thalabani khangni nangi su nongmadi matam soidana lakhini dana matam duda aina kedogi habado namit thitna yengo Phana kuina hospital da drip kapa phawba sanala amde Kishore isu marang tawada phone puraktabadagi paw phawna ningai su pai leitre Karino ba aigi chanu pasina tawrisibu Bab taman de ko aigi jase Amukta ngai khoda mama nangni so panglang da langi lamsina ngang na tabaga fatlak pa yada da na tawbo iramgani ne nangna lakhanningi dudagi aini hina lakanningli tumin layu ngakta Rasi chu chairak padai tumin laikre Laina su narabani sadana tumdi tumdabi tumsinarami mapukning da su khali Kainu panu sibo asuk yamna anam kan basibo Aina horiba irang mayam siga hairuradi kitang di ingit irang khangba yarabani nushiruba kaubani na phatabasu tawningde as khangjalak chadreda thamoi pandaba nupa amada sini na niki da ke hek nushirure aiso Tomdana chatloi khana muklambado mapa yaukibana halaklaga soidana lan tawrani khangbadagi haipet khalai mana wakhal tarakpada pungsu thengzilamle Chatsi kadai chaloi si kadai khanjana duna leirammi lamna lakpaga matomta chatpasu pamlamde nahan ke oiradi chingkhai horaga punna chatminnaba yabani adobo hojikti chatlabasu matomta chatpada tarammi matha sana yumnyai dada hangat handa chatlaga leiringe chingkhai ki kola ma paisilai sana harauna kol do purple pai khatlaga kawi ita chingkhai su khitang ne tana khuma ami Tai, imajat kibado, kangawda badagi chai sing chanaramana call dor ini.
Sana Chinkai hanglipadu taningdre hatu magi awabadu tamlei Idao ai matha saawna loire Kai matha no aise Aikhoida leiba nupido aina sauning mandana ngasidi khara phugre adudai makokta sokpadagi baba ima changdana hospital da pukhatkibani baba na lakta yaroi so hairammi hosupu ike dawdoino Chinkai du ngak chana na khanglaw law khlei Kaino ngaroba nangwa Aikhoi mungi faw gyan men tana dringi sida Nangi amu wa chawthoknaba silido kaigino Kai hospital dano Imphal dani ado ita aisu laifam khangdre pamdaba nupi haibasa okhak pamdaba jani pamjidugi mathakta masakpo he iningde haiduni tawthorak pathabakna jutchardi fai adu sunati mini yengindre khanglasu hena mama ikai khangdakai aigi tongko ininara lei aina tawba thabak yengsinbaga aisu I karaktana apai pona thomkibani aina chaningi sisu sokpaduina teba baba na yumda halaga tawdaba isau mayamdo tanbagi tawbani as nangsu pura berani he nupidaba apai pona thomi sibu siramdrido fai napa lawi machingdo kayam thina sokhige di khangbro khangdida khangoya nangdi pugadaba pochai sing hapchilam ai hosik laagi yar he nang kamai ni yum thado laktoino nasigi di ke shutoroi oza mai bam su imphal dagi khudak tala alaire ai fanaba silamagi nang loisilamo hoi nang na ke shu thodok patoroi harandi chaminarose baba oi da su fasana haramuko hairamage ai tholak tore ko Sana su ko ka kibaga pra maning thongnom da laklaga ngasilaga thanamliba thongna pumna mak puna pan silami pugada ba pochai kampurna chingbasu khara khawdu da sasat hapchili yumgi so du jackson lolamaga pocket hapchinkhre chingkhai da call tawraga mayum dagi thoraklami chingkhai su ikui da bi mai gari macha du thodoklaga sana hoi tamna lai hey prapap tongkhalo matam si thengzile Sana su hoi haiduna tongkhatkre Asum thorakpana yumthong su phana yamna lan thorakle Mang oi lamlen moi tawba jaga ama yoksilai Sana na tungda tongbani gari gi makha dagi sana gi makhongda kanagum amna yalakpagum ipa phazilai Sana kaino khanna haifet amambadu da chepthara yengi kaisu leiba ode Chinkai su gari thawna kaino pangle le kano lambi sakta siga gari ga thofam lakpam khangdre kaino ai khongsi ipa phajin magum tawi tanja sida kato karanga kanu ko mung baro ta do ba kyam watli gem tiu punga mamu wali yani pakhatabi da dum tho ai yawri sibu ibo nangni hena kijakre duni wa thi ware ma nga kanu ko hoiba as ai su kaino khangda be hangmani Chinkai na gari du speed khra kalap thorammi Sana su phakwo khawzawo ko laga tongi tunglom dagi sana gi lukhamda setlaw thazilei Sana khangprek khangna tung on tho yengi kana su leiba ode saurang machin pom thokla tongi tongna amuka su khupak na setlaw thazilei Sana su lukhamdu pairaga tunglom da machin thiraga cherei Namai mat mi lukham sida yam thaningbro hanjin thara isa kana no Chinkai du ngak na mangon da ni khaladuna Namang tani ko aina gari thori se gari se khamlaga lambi mayai sida ngam thokna ni phaireng tureng waya kano hei sak nangona nati ngasai di mi lukham sida kana lo khangdaba mana se sa thara leire swai sibu yu ngaw mi ga chatla jalo Chinkai du saurang nana kana chatorige tongdoi da tumin tong mai ga mammane nonga chusin bai lambi na ga leikhom thokpane aing sida heina da waya kano yum da thori ba drisha mayam duga Mita sangsang urei ko Sana su ningsinglei kitang tawduna maningda tongba kisilei haifet tablamna Chinkai gi nakong maya changsilaktuna hairei Ine tharu hoidubu tumnaramadro Nang kedawgi habano kidanaba haifet changaga bag amani thajin kise haibro nangbu yu thokpaga hijabro Chinkai suwa thaidoraklaga as haiba itaba matang gi haiduni Hawdokpa yadoi oiradi amta hawdose aisu maningda tongbasa kainom sum khanjilaiba ani do wa ngangna dana tharoi thongal meya yoksilai gari do khamaga mirak narak haipet yenglaga thong ahoba du dagine ine tabro ine tomobo ine huran bagum khonjel suke hawandabi tharo khakta na bagi maong da kaurakpani
ꯑꯗꯨꯕꯨ ꯐꯅꯌꯥꯝ ꯀꯧꯖꯔꯁꯨ ꯇꯥꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯠꯇꯗꯤ ꯄꯤꯔꯛꯑꯝꯗꯦ꯫ ꯈꯨꯝꯁꯨ ꯈꯨꯝꯃꯛꯇ꯭ꯔꯕꯗꯨꯗ ꯁꯅꯥ ꯃꯊꯥ ꯁꯥꯅ "ꯑꯁ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ ꯀꯅꯥ ꯈꯅꯥꯎ ꯀꯪꯉ ꯇꯣꯛꯇꯣꯔꯕ ꯇꯧꯏꯁꯤꯕꯣ? ꯍꯦꯔꯥ ꯑꯝꯇꯪ ꯀꯧꯈꯤꯒꯦ, ꯍꯟꯗꯛꯀ ꯇꯥꯗ꯭ꯔꯗꯤ ꯇꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ"꯫ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯍꯧꯔ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ "ꯏꯅꯦ ꯇꯥꯕ꯭ꯔꯣ ꯏꯅꯦ?" ꯈꯣꯟꯖꯦꯜꯗꯨꯗ ꯊꯔꯣ ꯁꯨꯈꯨꯜꯒꯤ ꯃꯤ ꯇꯥꯈꯤꯗ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯅ ꯊꯣꯡ ꯍꯥꯡꯂꯛꯏ꯫ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯂꯒ ꯁꯪꯒꯣꯏꯔꯣꯝꯗ ꯇꯝꯅ ꯄꯨꯁꯤꯜꯂꯤ꯫ "ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ, ꯂꯥꯛꯀꯦ ꯍꯥꯏꯔꯕꯁꯨ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯎ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯂꯥꯛꯑꯒ ꯀꯣꯏꯀꯧ ꯀꯧꯔꯤꯁꯤꯕꯣ? ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯜꯒꯤ ꯅꯍꯥꯔꯣꯟꯅꯒ ꯅꯤꯁꯥꯕꯟ ꯀꯟꯕꯅꯦ, ꯁꯤꯗ ꯊꯛꯄꯗꯤ ꯌꯥꯔꯣꯏꯀꯣ"꯫ "ꯏꯅꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏ, ꯒ꯭ꯂꯥꯁꯇꯣ ꯐꯠ ꯍꯩꯕꯤꯔꯛꯑꯣ, ꯀꯨꯠ ꯌꯣꯠꯁꯤꯜꯂꯒ ꯆꯠꯈ꯭ꯔꯒꯦ꯫ ꯑꯃꯨꯛ ꯄꯨꯔꯗꯤ ꯍꯣꯔꯦꯟ ꯄꯨꯆꯣꯞ ꯆꯣꯠꯅꯔꯅꯤꯕ, ꯈꯤꯇ ꯊꯨꯅ ꯍꯩꯕꯤꯔꯛꯑꯣ ꯏꯅꯦ"꯫ "ꯁꯤꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯛꯆꯤꯜꯂꯒꯅꯦ ꯊꯨꯅ ꯆꯠꯈ꯭ꯔꯣꯀꯣ, ꯅꯈꯣꯏ ꯈꯨꯔꯥ ꯇꯥꯈ꯭ꯔꯕꯗꯤ ꯑꯍꯤꯡꯁꯤꯗꯅꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯅꯔꯔꯣꯏ ꯅꯣꯏꯁꯨ ꯑꯩꯁꯨ"꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯄꯥꯈꯠꯅ ꯁꯨꯒꯠꯂꯒ ꯃꯈꯅꯥꯎꯗꯨꯗ ꯐꯠ ꯍꯩꯖꯤꯟꯅꯈ꯭ꯔꯦ꯫ ꯁꯅꯥꯗꯤ ꯌꯥꯝ ꯊꯛꯇ꯭ꯔꯕꯁꯨ ꯉꯥꯎꯕ ꯅꯍꯥꯟꯕꯒꯤ ꯀꯤꯛ ꯄꯥꯟꯕ ꯈꯖꯤꯛ ꯍꯧꯔꯛꯏ ꯊꯔꯣ ꯄꯥꯈꯠꯅ꯫ "ꯏꯕꯨꯡꯉꯣ, ꯅꯃꯥꯟꯅꯕꯁꯦ ꯄꯨꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯃꯤꯟꯅꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯈꯨꯔꯥ ꯁꯣꯏꯗꯅ ꯊꯣꯔꯛꯄ ꯇꯥꯔꯦ"꯫ ꯆꯤꯡꯈꯩꯗꯤ ꯈꯜꯂꯨꯗꯦ ꯑꯗꯨꯝꯅ ꯁꯅꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ, ꯃꯥꯗꯤ ꯊꯛꯑꯁꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯁꯅꯥ ꯉꯥꯎꯔꯤ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯛꯄꯒ "ꯁꯤ ꯑꯣꯏꯔꯗꯤ ꯀꯅꯥꯝ ꯀꯤꯕꯤꯗ꯭ꯔꯦ, ꯇꯣꯡꯈꯠꯂꯛꯑꯒꯦ ꯆꯠꯂꯁꯦ"꯫ ꯆꯤꯡꯈꯩ ꯁꯥꯎꯅꯤꯡꯅ "ꯇꯥꯖꯍꯧꯅꯤꯌꯦ ꯅꯪ, ꯄꯣꯠ ꯌꯣꯝꯃꯣ ꯊꯥꯌꯣꯝꯃꯣ, ꯑꯩꯗꯤ ꯂꯝꯕꯤꯗꯒ ꯇꯥꯍꯧꯔꯗꯤ ꯈꯨꯟꯕ ꯉꯝꯃꯣꯏꯀꯣ"꯫ ꯁꯅꯥ ꯃꯈꯨꯠ ꯃꯁꯥ ꯇꯧꯔ ꯍꯥꯏꯔꯛꯏ꯫ "ꯋꯥꯏ, ꯀꯩꯒꯤ ꯇꯥꯗꯣꯏꯅꯣ? ꯁꯨꯛꯇꯥ ꯇꯥꯔꯣꯏ, ꯇꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ, ꯊꯛꯍꯧꯗꯧꯕ ꯊꯛꯎꯔꯣ"꯫ ꯆꯤꯡꯈꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯁꯠ ꯇꯣꯡꯈꯠꯂꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ, ꯃꯃꯤꯠ ꯐꯥꯛꯂꯤ ꯊꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥ ꯂꯥꯛꯃꯟꯗꯕꯗꯒꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯪꯅꯕ ꯃꯤꯉꯣꯟꯗꯒꯤ ꯐꯩꯖꯨꯞ ꯈꯔ ꯋꯥꯏꯔꯒ ꯆꯧꯀ꯭ꯔꯤ ꯑꯃꯃꯝꯗ ꯇꯥꯁꯤꯜꯂꯒ ꯎꯏꯔꯨꯝ ꯐꯝꯂꯝꯃꯤ꯫ ꯕꯦꯠꯇ ꯑꯅꯥꯕꯤ ꯁꯥꯗꯨꯅ ꯍꯤꯞꯂꯤꯕ ꯃꯥꯁꯨ ꯅꯥꯀꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕꯗ ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯋꯥꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯒ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯈꯖꯤꯛ ꯄꯥꯡꯊꯣꯔꯛꯄꯒ ꯀꯤꯁꯣꯔꯒ ꯔꯥꯖꯁꯤꯒꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯣꯟꯅ ꯅꯥꯞꯆꯦꯞꯇꯒꯤ ꯍꯨꯔꯥꯟꯕꯤꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗꯗꯤ ꯃꯈꯣꯏꯁꯨ ꯋꯥꯔꯛꯄꯒ ꯑꯣꯏꯔ ꯃꯥꯜꯂꯦ, ꯐꯖꯅ ꯇꯨꯝꯊꯅꯔꯝꯂꯦ꯫ ꯂꯩꯅ ꯍꯔꯥꯎꯅꯕ ꯄꯨꯛꯅꯤꯡꯗ ꯅꯣꯛꯆꯩ, ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯔꯥꯏꯕꯛꯀꯤ ꯑꯁꯣꯛꯄꯗꯨꯗ ꯃꯈꯨꯠꯅ ꯊꯦꯡꯂꯨꯏ꯫ ꯆꯩꯅꯥꯎ ꯐꯥꯎꯔꯛꯄꯗꯗꯤ "ꯏꯃꯥ"꯫ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯔꯥꯖꯁꯤ ꯍꯣꯏ ꯇꯥꯔꯝꯂꯗ꯭ꯔꯥ ꯈꯟꯅ ꯃꯉꯛ ꯈꯖꯤꯛ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯝꯂꯤ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯍꯩꯕꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯤꯛꯂꯤꯉꯩꯗꯒꯤ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯤ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯆꯤꯟꯗ ꯐꯥꯕ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ, ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯩꯅ ꯁꯣꯝꯗ "ꯅꯨꯄꯥ, ꯄꯨꯡ 12 ꯇꯥꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯝꯇ ꯌꯦꯡꯉꯨ"꯫ ꯁꯅꯥ ꯎꯏꯔꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯂ ꯌꯦꯡꯉꯤ꯫ "ꯑꯁ ꯃꯤꯅꯤꯠ 10 ꯃꯨꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ, ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯀꯩꯗꯧꯔꯒꯦ, ꯑꯩ ꯌꯥꯎꯔꯤꯉꯩꯗ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯉꯝꯃꯣꯏ꯫ ꯊꯧꯗꯧꯗꯣ ꯇꯨꯃꯤꯟ ꯊꯧ, ꯑꯩ ꯉꯥꯛꯇ ꯐꯝꯅ ꯎꯏꯒꯦ"꯫ "ꯎꯏꯅꯤ ꯅꯪ, ꯗꯤꯛ ꯂꯥꯎ ꯀꯥꯎꯊꯔꯝꯃꯗꯤ ꯇꯣꯔꯕꯥꯟꯁꯤꯗ ꯁꯜꯂ ꯇꯥꯍꯧꯅꯤ ꯅꯪ"꯫ "ꯑꯁ ꯌꯥꯝ ꯉꯥꯡꯉꯛꯀꯅꯣꯃꯤ ꯅꯪꯕꯣ"꯫ ꯁꯤ ꯍꯥꯏꯔꯒ ꯉꯥꯎꯔꯤ ꯆꯤꯡꯈꯩꯒꯤ ꯃꯁꯥꯗ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ "ꯈꯤꯇ ꯆꯠꯊꯣꯛꯑꯦ, ꯍꯩꯅꯗꯦ ꯌꯥꯝ ꯁꯥꯏ"꯫ ꯁꯅꯥ ꯇꯥꯈꯤꯗ꯭ꯔꯦ, ꯆꯤꯡꯈꯩꯒꯤ ꯃꯔꯦꯡꯕꯥꯗ ꯉꯥꯊꯔꯒ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏ꯫ "ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯉꯁꯥꯏꯅ ꯇꯨꯔꯦꯟꯗꯔ ꯀꯩꯅꯣꯃ ꯈꯣꯡꯕꯥꯟꯗꯔ ꯀꯥꯎꯊꯔꯝꯕ ꯌꯥꯔꯕꯅꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯆꯠꯄꯗ ꯍꯦꯛ ꯌꯥꯖꯔꯨꯕꯅꯣꯗꯣ ꯇꯥꯔꯦ ꯑꯩ"꯫ ꯉꯥꯡꯗꯅ ꯃꯥꯁꯨ ꯀꯗ꯭ꯔꯛ ꯂꯥꯎꯕ ꯂꯝꯕꯤꯗꯨꯗ ꯒꯥꯔꯤꯗꯨ ꯃꯨꯛꯇꯅ ꯊꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯂꯤꯕꯅꯤ ꯅꯨꯄꯤꯗꯨꯁꯨ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯉꯁꯤꯗꯤ ꯃꯕꯥꯅꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯒꯦ ꯃꯇꯥꯒꯨꯝ ꯕꯨꯠ ꯀꯣꯛꯆꯥꯎꯕꯤ ꯑꯃ ꯀꯧꯅꯕ ꯍꯣꯠꯅꯩ꯫